None gi umang da ayama masum ZUF ki marak kapnakri. Ngarang ayuk pung tarum tawad NSN ayam amadi ZUF ki lanmi singi marak akan mamong kuthok ngarak padigi. Mapam adwa yi kunja sing kuthok na biyaru hena khulau lau tuna khongchat masakri. Tuan tuan ma pawgi likun sing pung dorok pagi matung ina kuthok na bigi thawdo wasi None district ki manung san ba nungba subdivision kon ba khawpum maraki tawdai jangdagi kilometer amarom satlaga leibu umang manung da thokibni. Ayuk pung tara mathui makhairum taba phawbu sarokna pung amaga minute kunthrarum nakalani gi marakta akan mamona khut hanaduna kapna khibaduda NSN IM gi lanmi aso apan nanglamba yahena pawgi likhuna mana phungdok labasu sapsabadi khangmamdri ZUF ki masin satpa mana phungtora khibigi matungina ZUF ki area domination ki manung sarba mafam singda NSN IM gi lanmi sing changsilakpadi gi maki animakta kuthokna khibani haki ZUF ki mekedigi NSN IM na kyara khana makhoi gi area domination da sanglaktana ba khan khrabasu hanna sangsilakpadi gi makhoi gi mathakta khut tha khibin heba wafam stamnakhi masin chatpa aduna ZUF ki mekeda aso apan yaw khiba leiti haina phungtorakhi thawdo adu thokle hebi gi pau phangmadi gi security force ki kangbu mafam madura sangsingi makha taba police ki pau phangmamdri kuthokna baduna maram moiraga marak nakpada leiba khunja sing mi paina papokna duna saphagata ba mafam singda thaidunakhi tungda mafam adugi khunja singna NSN IM amadi ZUF ani ki marta kuthokna khibagi thawdo adubo yaningda ba phungdoktuna kuthokna ba lepu haiba kholaw singlauduna khongsat ama satkhri ningsingba yabare numit kharani gi mamangda tuan ba NSN faction singdagi Zirarum United Front ZUF ta khulai ga loina sanglakraba miyoi nipan ZUF na harauti ama okibani Kuki khulai pai bisingi sian khaibi ba ama phakri Kuki village volunteer singi yamna marueba Tamil ama Moreh da leiba manga suba Assam Rifles na phabangkhri Moreh da leiba manga suba Assam Rifles ki kangbuna Isor Pande LIC ba Tamil ko Kuki gi khulai pai ba organization ama oriba village volunteer gi yamna marueba misa ama Moreh 1 number 5 labuk laikai digi fakhi Isor Pande Kuki Village volunteer gi money collector oina miyam gi sen khaiba mari kusu khulai sing lanthok lansin taw mi oina hari pawge lekhun sing na phungdorap gi matung ina hawkhiba sahi English ngani gi kun go humdoi mi ahumda thokiba irang adu ma ke khut yaw go roina Kuki Village volunteer gi lusing ba thangboi gi miyam khada thabak taw mi oina hari Isor Pande manga suba Assam Rifles ki kangbuna phakre hebi gi paw phangmadi numidang Kuki Nupi sing Moreh police station gi kilometer manga musalaga leiba 5 manga suba Assam Rifles ki key location point KLP ki gate mamang thomjenduna thadokna bakana hodaki Moreh police amasum CRPF ki rapid action force sing kangbuna mafam aduri tan khaina bakana honaduna ka hena pamdaba thadok modi thokidre amadi mahak Imphal da pukre hari Isor Pande LIC ba hanasu drug case ka mari lendana phaduna jail leiruraba miyoina hena pawge lekhun singna phungtorakli poktaba mapa apokpa mama mara leire hena laphokri Nupi masa mabu poktaba mapa na nataba lamsat satpi khiba amasum apokpi mama na madu khangna haidoktabagi damak makhoi ani makot na mara leire hena laphokri Fast Track Special Court Number 1 Manipur gi Judge RK Memsa gi ko na kumja English ngani ga tarama panda Pasir Police Station gi manung set mafam amada thokiba thawdo amaga mari leina masagi sai yangkhai gi nipan suraba poktaba mapa amasu masagi sai nifugani thui surabi apokpi mama ni ma mara laire haina ko na laktokibani victim oidibi nupi masa aduna kumja English ngani ga tarama pan gi August 3 da tharakhiba wakat ama mara laire haina laktokraba poktaba mapa amasum Hawaibam Manglem Jau Kauba Amagi Matak Tarki, Wakadaduna Mahaku Poktaba Mapana Hawaibam, Manglem Jau Yum the Natabalisa Saki Haiba Wapam Yauri, Hawaibam Manglem Jau si Poktaba Mapa Sigi Mamana Banemasum, Apokpi Mama Shigisu, Ashigina, Nungshinaba, Nupani Haba Wapam Wakadasinapali, Tokriba Taudo Dugi Waripumba, Apokpi Mamana, Sit Nana Kangimasum, Magna Mamada Kumza English Ngani Tramapani August Anida, Hairaba Matun August Ahum the Wakat Adu Pukalakibini. Wakat Adugi Matungina, Imphal West Women Police Station Gitimamana, Mio Singatu Fotki, Taudo Dugi Matang the Wahong Pong Satabada Masagi say Yankagani Pansuraba Mioi, Aduna, victim gi Poktaba Mapane, Masum Sahini Fugan Tushuraba Nupi, Aduna victim gi Apokpi Mamani, Lunana, Manglem Zaosina Poktaba Mapa, Masum Apokpi Mamagi Tinaba Marupni Heba Kamanki, Case Asigi Ayo Oidiba Women Sub Inspector Olivia
Wairokpamna case adugi matangna thijinba loiraba matungda Porkso Act ki section 3 section 6 amasum section 12 gi makhada trial sathaba yanaba charge nakalaki thaudo adu asumbani haibu unaba sahi noribi victim adu yauna prosecution witness mapan document tarakatur amasum material object nipan court puthoki trial manungda convict ani asina defense witness oina tholaki special kona special PPA Nilchandra amasum defense counsel gi wafam taraga case asidigi acquit tawhraba hawaiba manglem zawgi wafam taraba matungna victim gi apokpa mapa lekhidraba matungda mamana poktaba mapaduna luhongdabada kona kari so haingai leti adubu mahaki nupana masa nupi da crime adu sada khre haiba khana haidokta bai bisi Porkso Act section 21 gi matangda serak phongpham thui haiba wafam tamki poktaba mapa amasum apokpi mama adugi mathakta shiriba maral adu sumle habigi khudam sangdam phangle dubo hawaiba manglem zawgi mathakta shiriba maral adugi di khudam sangdam phangmangam khidi kona nupi masa adugi poktaba mapa adu Porkso Act section 10 gi makhada amade apokpi mama na ek asigi section 21 gi makhada maral leire hana lokhoki hawaiba manglem zawn case asigi charge gi acquit tawki case asigi matangna sentence hearing gi dama August 18 na matam lakhi maral leire hana lokhokra poktaba mapa amasum apokpi mama nima kona judgment hek lokhokhibaga mapa aduna Manipur Central Jail sajuwar duga apokpi mama aduna Manipur Central Jail all ambulance thamnaba pokhi haidin su paus makhatari viral video clipping nauna test tawdori Manipur gi hanigi minister oiramba nongthoma beren gi khonjil ni haiba viral sakiba audio tape adu nauna mohana National Forensic Science Laboratory Gandhinagar da tharaga nauna test tawnaba Supreme Court na khankhre court ki firebasi Guwahati ta leiba Forensic Science Laboratory da khonjil adu hanagi minister and beren gi khonjil ga sanai natragna sanati haiba na khai sengna khanghanba ngamdabadagi lawrakibani Supreme Court ki Justice PB Sanjoy Kumar amasum Arvind Kumar gi bench na case adugi hearing haukiba thukaba numita pangthoki amasum viral oikiba audio tape adugi matangda maning tamna thigat hanba yana demand tawduna lakibani sayanaba leiriba recording adu Guwahati left na sangdamna duna yenglabasu sapsaba waruisan ma program ngamdri ahoba si menkanabagi tama court na National Forensic Science Laboratory Gandhinagar da maru oiba point ani khakta thijinna bakhanki laboratory aduna thijingada wafamdi audio tape adu semjin sajin bara natragana edit tawthokpra haiba khangdokpa masum audio clip adu yauriba khonjel aduga makoina palliba mi edugi khonjel ga mana bra haiba khangdoknaba sinki audio clip amasum voice sample adu thanaba mari lenaba authority singda kona khangan khiba galonana mari lenaba wahang sing NFSL Gandhinagar sayolamagi manungda thajin thakinaba khanki kona case adugi matangda lep aduna nainaba adu mapung phana loisinbaga loinana report adu sayol taruki manungda shil toraga court pirakada banhaiki masigi asangba senpam punamag union government na pugada banhari case asigi makhata ba hearing November 3 da sathanaba kona matam lepki panmaya abri say asigi February gi thar kona ahanboina recording adugi matangda forensic report pirakna ba khanki me thar kona inlysis tawraba aduda pianaba phungdokladuna nauna thigana khanki August 3 da bench na masigi thijinbada matam sangbagi matangda pianaba utkibani amasum masi matam supasataduna lairoidabani haina su phungdoraki border area sing the ain kaina sajiliba illegal structure sing takthoknaba Amit Shah na khankhre Laibasigi border areas in the Langaki Ayab Yauduna Lam Copsinduna Sajiliba illegal structures in Taktunava, Marilena authorities in the Home Minister Amit Shah akan magatang pikre. New Delhi the Nomini Subna Pangtokpa by branch Beles program BBP workshop ta Saruk Yaraduna Wapamasi Amit Shah Pungtokibani. Thoramadur Amit Shah High Levasigi Namkai Paring the Gihoraga, Levasigi Manung that Ladiba, kilometer Kuntragi. Radius manung the ain kind sajiliba illegal structures in Namkai Paringu, Nauxian Magi Todang Loriba, CAPF Amadi, Army sing Atubuma Tamna Tokatamani, Yamasigi Matana Madile never district collectors in the Matauta, but Tapak Packet Pagaloina, CAPF Amadi Army award a passing the Hendana Bohanagadamani, Leva Asiki Namkai Amasung Namkai Manung the Ladiba, kilometer Kuntragi, Radius manung the encroachment Gitawapunamak Lepangadamani, Mana Makata Dunhai. Namkai paring manung nakna dharmaga mari lenaba structure kaya ain kaina sajilamba thingnarabasu taktokadabani ain kaina dharmaga mari lenaba sajileba structure singa du phataba agenda amagi makhada sajinba structure singni hainasu mana phongdoki
Gujarat ki ngamkhai paringda ain kaina sajilamba illegal structures sing mai pakna takhukiba adubo khudam oina piriduna Home Minister Amit Shah hai leba asigi ngamkhai paringda ngasi honglakliba demography asi leba asigi ngamkhai amadi security singna bamani demography ki honglakliba anauba saktam asi geographical condition maram oiduna honglakpanati kanagoma kanglup singna khuzul thorang amaga loinana design tauba demographic changes amani maram aduna ngamkhai paringda leiriba district collector singda geographical condition maram oiduna illegal structure sing takthokpa awaba kya thingnarabasu leba asigi security amadi miyam gida makhanduna illegal structure sing sungsoi soidana takthokadabani masida natana ngamkhai paringda leiriba khunja singna matam kya gi mamangdagi khunda aduna leiriba makoigi khungang adu thadoktuna saroidabani haireba khunja sing amadi authority na leba ashida sangshilaklibi illegals migrants sing thingna ba thabak pekhat paga loinana khunja singna suta singba makoigi oiba population hengkat hanana ba hotna paga loinana honglakliba demographic asi thingna ba hona gadabani thawra maduga mari lena Home Minister Amit Shah na hai leba asigi Prime Minister Narendra Modi gi miye makhada leba ashida vibrant village program asi pekhat pani program asigi makhada Phase 9 leba asigi ngamkhai paringda leiriba khunja singda India goingana pekhatliba government scheme sing le phanganana leptana honari India lengana border area singda leiriba khungang singda soko thorangi scheme kya pekhatliba si hairiba khungang singa sibu hena develop tawduna leba asigi ngamkhai amadi security da mateng pangna bigi damakta pekhatpa akhana ba thorang amane hansu mangna phongdokhi panba yable awang poki Arunachal Pradesh ki ngamkhai paringda leiriba khungang singda vibrant village program ki makhada hausi tuan development scheme kaya mai pakna pekhalibani lunthang haukipna kotu gi chairman oiri sai ani hena kuki jokanglu ki mi singna irang mayuk na duna masum lanjena duna laklaba maraksida Sadar Hill Ships Association ki mi makhada Committee of Tribal Unity kotu gi anauba thaupuga da sing kankhre kotu gi nauna thaupuga da miyoi singi election amasum installation ki thoram ama Berben Dr. S. Songloina official oiduna Selka gi kangpokpida leiba office ta ngarang pangtokre kotugi thopuna gi damak nauna khalaba singa dude chairman da lunthang haukip amasum vice chairman oina defense ama security affairs ki thabak yengsinna ba thangmilen kipgen medical gi kangkam lupheng relief ki dama wifi finance ki kaimilen sitlaw women's food amadi civil supply ki thabak yengsinna ba halmas hangsing khalheri kotugi general secretary oina Jangkhogim Khongsai joint secretary oina Lamilun Singsit finance secretary oina Thangkhomang Songloi information and media sales secretary oina Thangtilen Haukip defense convener kam secretary oina Ngamilun Kipgen women's development ki convener oina Nengboy Mar medical convener oina Lelen Kipgen office secretary oina NS Gangti amasum prayer shell gi convener oina Thangsat Kipgen Khaleri committee sigi oina block amadi area head singsu khanduna grassroots level da hena mapangal kan khathanana ba khanbaga loina Kangpokpi district leiriba kuki jau tribal organization singi president khuding maksu executive member sing oina khanki nauna khalaba office bearer singna member taruk leiba advisory board ki me makhada thabak tawgani haireni su pausna makhata na phongdorakli accident na soklabi ama helicopter na leima khongna puraga layengli ngarang more da thokpa lambi ki khudong thiba thawdo ama da soklabi nupi masa ama Assam Rifles ta Technopal phawba puraga amasum mafam adudagi amuk army ki helicopter na leima khong military hospital puraga layengli haina headquarters IGAR South ki PRO ki solamana hari soklabi nupi masa du gi maming iba Lamneikim Mate kawi gari na takpadigi makhong phibam thin sokpani distress call ama phangmari Assam Rifles ki kangbu ama thawdok thokpam le sangsinki district administration ama teng pangbina ba haijaba matungina Assam Rifles na soklabi nupi masa du Technopal pobiki mafam adudagi amuk army aviation unit ki helicopter amana leima khongna puduna specialized treatment phangan kheri atopa madan Chusampu district ki henglep sub division ki yamna manung hanjinba Songyal village tagi masagi sikuntrarum suruba nupa ama lena sikpudagi Assam Rifles layeng tuna kan kriari nupa adungarang Assam Rifles ki unit hospital pukot kibini kudakta medical team na layeng miki thabu sataki phibam phagal aglaba matungda Chusampu district hospital refer tawki haireni su paus ta phongdorakli
ꯁꯔꯤꯕ ꯑꯣꯒꯁ ꯊꯥ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯃꯊꯪꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯣꯛꯇꯣꯕꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯀꯤ ꯃꯑꯣꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯕꯟꯗꯤ ꯁꯟꯖꯣꯏ ꯀꯨꯃꯥꯔ ꯍꯌꯦꯡ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯝꯂꯕꯁꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯑꯁꯤꯁꯨ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯁꯤꯁꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯈꯤꯕ ꯒꯚꯔꯅꯔ ꯖꯦ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯅꯨꯡꯆꯟꯅ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯍꯦꯂꯤꯄꯦꯗ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯝꯀꯥꯒꯤ ꯍꯤꯌꯥꯡꯇꯝꯗ ꯂꯩꯕ ꯌꯥꯎꯅ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟ ꯑꯅꯤꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯁꯨ ꯀ꯭ꯔꯣꯁ ꯗꯣꯔ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ ꯒꯚꯔꯅꯔꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯦꯂꯤꯄꯦꯗ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟ ꯑꯅꯤꯒꯤ ꯐꯤꯕꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤꯕ ꯑꯗꯨꯃꯛꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯂꯒ ꯏꯝꯐꯥꯜꯒꯤ ꯀꯪꯂꯥ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟ ꯑꯃꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯁꯣꯏꯗꯅ ꯋꯥ ꯉꯥꯡꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯖꯅꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯤꯖꯣꯔꯥꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯑꯣꯏ 19,000 ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯁꯤꯡꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯂꯥꯟꯖꯦꯟꯅꯍꯜꯂꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯑꯣꯏ 19,000 ꯃꯤꯖꯣꯔꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯀꯦ ꯁꯄꯗꯪꯒꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯀꯦ ꯁꯄꯗꯪꯒꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯖꯣꯔꯥꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯏꯟꯔꯣꯜꯃꯦꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯄꯥꯏꯈꯠꯄ ꯍꯧꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅꯁꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯁꯝꯕꯜ ꯈꯥꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯕꯣꯔꯗꯔ ꯔꯣꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯃꯤꯖꯣꯔꯥꯝꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 510 ꯔꯣꯝꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯁꯤꯌꯔ ꯇꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯥꯏꯕꯁꯤ ꯇꯧꯐꯗ꯭ꯔꯕ ꯊꯕꯛꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯈꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ